Yumnam Kemsana Lusingba Ano Balangak Semra Saruk Yai Haiduna Kuki Zo Dagi Lakpa MLA Singi Mathakta Social Boycott Taruki Badu Handokkhre Haina Kuki Zo Council KZ Sina Fongdrukli KZ Sigi Information Amasung Publicity Gi Secretary na Thador Ki Base Rolamada Kuki Zo MLA Singh Saitu Assembly Constituency Gi MLA Haukolet Kipgen Tengnupal Assembly Constituency Gi MLA Letpau Haukip Surachanpur Assembly Constituency Gi MLA LM Khokte Kangpopi Assembly Constituency Gi MLA Loidana Deputy Chief Minister Nemsa Kipgen Dipaimuk Esi Gi MLA Ngursanglur Sanate Saikot Esi Gi MLA Paulian Lal Haukip Singat Esi Gi MLA Jinlungthang Henglep Esi Gi MLA Letjamang Haukip Saikol Esi Gi MLA Kimnyo Haukip Amasung Thamlon SG MLA Bungjagin Baltena Sahi SG Hokiba February Gitang Marida Yumnam Kemsana Lusingba Anuba Manipur Lengakama Sema Matamda Saugatuna Saru Yaki Haibagi Wahogdagi KZ Sina adopt over resolution Galoina MLA Singatugi Mathakta Social Boycott Taure Haina Sahi Asigi Hokiba February Gitang Mangada Lautoki Adomoina Mak Housing Oirakli Bapiba Mamsung Puna Kongpam Sena Lemina Duna Tabak Tomina Bigitangai for the Belerek Padagi Sahi SG Hokiba April Gitang Kumapanda Pantokiba Mifam na kumna Kanaduna Laukiba resolution gi matungina social boycott tauba handokna ba warep lauki maramaduna ngasi megi tangkundagi MLA sing adugi mathakta social boycott taubagi khongthang handokle hairi amromda Thalon SG MLA Bungjagin Baltedi masagi anabana maram oiduna sahi sigi February thada leikidrabani